mayam punamakpu Panthou Liklamgi maikaidagi ikok nonna nurokna khurumjari ngasidi aikoina leptana sanajarakpa Saktam aduna mahaki aroiba tangkak yausilakle ngasigi aroiba taresuba tangkak asida kari oiriba haibado mayam punamak wari asibu taminaraga amuk khangminarasi nupa aduna tanakliba angauba ado boboi oiramba matamda memcha thamoi kaiki khudakta thingba ngamdana mamitagi mapi sintharaki matam kuina uba phangkidraba mangkhre haiduna koithi thinariba mahaki nuksibana makoi marang ichom chom bazar manung aduda dukan phamba potsingdagi posai kaya chagi haiduna niramba mahana koichat chatlaga ngauraga leirambado memcha tasengna mak thamoi kaiki khudakka thinthaba tawdana mahaki mama mapada pau pibidi ikaijabana mahaki mama nabi leimagi matengdagi boboi phangle haiduna pau pihanki mahaki mama mapasu thinthaba tawdana pungkhai amagi matungda boboina leiriba mafam aduda boboibu lawba lakhi boboi pukhraba matungda memcha tasengnamak leifam khangkide yamna wana yamna chakna boboigi damak khangle boboibu hanagi punsigum gyan taraknaba mahaki mama mapana Manipuri afaba doktor kayada layengi memcha su marak marakta boboina leiriba hospital aduda lae mahaki damak ngamjaba chana thaknaba kaya su memchana sum mateng pangi boboigi mama mapa su khangi memchana boboibu kayagi matik khanjaba kayagi matik nusijaba mahaki mama nabi lei masu marak marakta boboigi damak mateng pangba lae makhoi mayamna phana kan honaduna mateng kya panglabasu boboidi hanagi punsigum kyan tarakpati oidre Manipurda matam kuina tha amagi chang leirba matungda mahaki normal laktabadagi boboigi mama mapana mahakpu mapalamda punaba thaurangki ngasidi boboi mapalamda layengma pukre mahakna layengma chalamdai memchasu leimasu mahakpu airport thindokpa yawi makoina flight tongdringai memchado boboigi manaka changlaga mahaki thamoigu oiba nuksiba warol kya boboida phongdokchai boboina normal tadabana punama aremba oikhi boboina chatkhirba matungda memchado mahaki anabagi maramda pautoina taningki boboigi mama mapada phone tawraga hangbudi ikaijabana mama nabi leimada tawhallaga boboigi maramda pautoina lawe numit mangani numit tarani tha ama phajilalaba phawbada mama nabi leimagi matengda phone tawraga hanganbado boboi normal da lakpagi wa amata laikide memchado nungti numit khudingi yamna sukapchaki boboi taba pharabadi haiduna lai kaya khurumlaga khangjaki matam kaya ama asum haukre leimasu mahaki yumgi achinba thabak kaya leibadagi memchaga makhoi ani wari sanaba punba kaya phangkide memchadi asomda boboina naba pharaga tholakpa mahangna hanagi punsida lakpaduni yamna wana ngaijariba matamna asum haukhibana ngasidi tha mari manga phajinkre matamgi ahongbane ngasidi memchagi yumda mahakpu mamo ojarage haiduna haijaba changlakpa phawba yawki memchagi mapana su matam chare khanduna makhoida haijaba changlakpado mangna su ayaba piki memcha haifam tafum khangkide mahangna boboibu yamna wana ngaijabane adubu boboina hojik phawba gyan taraktabana maram oiraga mahak kari hairuni mama mapana haibado yaba taribra memchagi mapana makhoi ahan masen wari sanaduna memchagi luhongbagi matam phawba leple memchagi luhongba ngasidi tha ama pharaktre
ꯃꯦꯝꯆꯥꯗꯣ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯀꯞꯄꯦ ꯕꯣꯕꯣꯏꯕꯨ ꯇꯠꯇꯅ ꯁꯣꯟꯖꯩ ꯃꯍꯥꯛꯅ ꯍꯥꯏꯖꯩ ꯗꯥ ꯕꯣꯕꯣꯏ ꯅꯪ ꯑꯃꯨꯛꯇꯗꯤ ꯅꯥꯕ ꯐꯔꯣ ꯀꯩꯗꯧꯕꯒꯦ ꯉꯁꯤꯗꯤ ꯅꯪꯅ ꯅꯥꯕ ꯐꯗꯕꯅ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯂꯩ ꯅꯪ ꯑꯃꯨꯛꯇꯗꯤ ꯅꯥꯕ ꯐꯔꯣ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯕꯨ ꯁꯣꯜꯂꯒ ꯀꯞꯆꯩ ꯃꯍꯥꯛꯅ ꯋꯥꯖꯕ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯖꯕꯗꯨꯒꯤ ꯃꯍꯩꯔꯥ ꯅꯣꯡꯃꯗꯤ ꯕꯣꯕꯣꯏꯗꯣ ꯊꯥꯖꯗꯕ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯃꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯐꯣꯟ ꯑꯗꯣ ꯕꯣꯕꯣꯏꯒꯤ ꯃꯄꯥꯒꯤ ꯐꯣꯟꯗꯒꯤ ꯕꯣꯕꯣꯏꯅ ꯇꯧꯕꯅꯤ ꯂꯩꯃꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯕꯣꯕꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯂꯩꯃ ꯑꯩꯅꯦ ꯕꯣꯕꯣꯏꯅꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯩꯃꯗꯣ ꯍꯥ ꯗꯥ ꯕꯣꯕꯣꯏ ꯅꯪ ꯅꯥꯕ ꯐꯔꯕꯣ ꯕꯣꯕꯣꯏꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯐꯔꯦ ꯃꯦꯝꯆꯥꯗꯨ ꯀꯝꯗꯧꯔꯤꯒꯦ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯅꯪꯉꯣꯟꯗ ꯌꯥꯎꯔꯕꯗꯤ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯄꯤꯕꯤꯔꯛꯎꯕ ꯋꯥꯍꯩ ꯑꯗꯨꯗꯅꯤ ꯂꯩꯃ ꯈꯨꯝꯐꯝ ꯈꯪꯈꯤꯗꯕ ꯂꯩꯃꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯗꯥ ꯕꯣꯕꯣꯏ ꯃꯦꯝꯆꯥꯗꯣ ꯂꯨꯍꯣꯡꯗꯧꯔꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯊꯥ ꯃꯈꯥꯏ ꯑꯃꯔꯣꯝꯗ ꯉꯥꯏꯔꯦ ꯃꯥꯒꯤ ꯅꯝꯕꯔꯕꯨꯗꯤ ꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯄꯤꯔꯛꯀꯦ ꯃꯍꯥꯛ ꯅꯪꯅ ꯅꯥꯕ ꯐꯕꯗꯣ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯝꯕꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥ ꯀꯞꯂꯒꯁꯨ ꯈꯥꯡꯖꯈꯤ ꯂꯥꯏ ꯀꯌꯥꯁꯨ ꯈꯨꯔꯨꯝꯖꯈꯤ ꯃꯥꯒ ꯑꯩꯒ ꯄꯨꯟꯕ ꯃꯇꯝꯗꯁꯨ ꯅꯪꯒꯤ ꯋꯥꯔꯤꯇꯅꯤ ꯃꯥꯅ ꯍꯪꯕ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯅꯪꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯒ ꯃꯥꯟꯅꯗꯅ ꯍꯤꯡꯕꯗꯨꯅ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯄꯥꯝꯕꯩ ꯂꯩꯈꯤꯗꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯃꯥꯅꯁꯨ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯝꯕ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯊꯦꯡꯂ ꯃꯥꯜꯂꯦ ꯗꯥ ꯕꯣꯕꯣꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯕꯣꯕꯣꯏꯗꯣ ꯍꯤꯛꯅ ꯀꯞꯂꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯃꯥꯒꯤ ꯅꯝꯕꯔ ꯄꯤꯔꯛꯂꯅꯨ ꯌꯥꯔꯅꯤꯗ ꯅꯪꯅ ꯃꯥꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯪꯒꯤ ꯗꯥ ꯕꯣꯕꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯅꯪ ꯈꯔ ꯇꯝꯕꯤꯌꯨꯀꯣ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯕꯣꯕꯣꯏꯗꯣ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯕꯣꯕꯣꯏꯅ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯂꯩꯃꯗꯣ ꯃꯦꯝꯆꯥꯗ ꯀꯣꯜ ꯇꯧꯏ ꯕꯣꯕꯣꯏ ꯅꯥꯕ ꯐꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯈꯤ ꯕꯣꯕꯣꯏ ꯅꯥꯕ ꯐꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯦꯝꯆꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤ ꯃꯍꯥꯛꯅ ꯅꯍꯥꯟꯗꯒꯤ ꯉꯥꯏꯔꯛꯄꯁꯨ ꯕꯣꯕꯣꯏꯅ ꯑꯁꯨꯝꯅ ꯅꯥꯕ ꯐꯕꯁꯤꯅꯤ ꯕꯣꯕꯣꯏꯒꯤ ꯈꯣꯟꯖꯦꯜꯗꯣ ꯃꯍꯥꯛ ꯌꯥꯝꯅ ꯇꯥꯅꯤꯡꯈꯤ ꯇꯥꯅꯤꯡꯂꯕꯁꯨ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯂꯨꯍꯣꯡꯒꯗꯕ ꯊꯥ ꯃꯈꯥꯏ ꯑꯃꯔꯣꯝꯗ ꯉꯥꯏꯔꯕꯅꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯦꯝꯆꯥꯗꯣ ꯍꯤꯛꯅ ꯀꯞꯂꯛꯈꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯗꯣ ꯀꯞꯂꯒ ꯂꯩꯃꯗ ꯋꯥꯀꯠꯂꯛꯑꯦ ꯂꯩꯃꯅꯁꯨ ꯃꯦꯝꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯕꯣꯕꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤ ꯕꯣꯕꯣꯏꯗꯤ ꯃꯄꯥꯟ ꯂꯝꯗ ꯃꯃꯥꯟꯅꯕ ꯑꯃꯒ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯗ ꯌꯥꯎꯔꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯩꯊꯈꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ ꯀꯅꯥꯕꯨ ꯌꯦꯡꯂꯨꯒꯅꯤ ꯃꯦꯝꯆꯥ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯗꯣ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤꯗꯦ ꯕꯣꯕꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯂꯒ ꯂꯩꯔꯦ ꯃꯄꯥꯟ ꯂꯝꯗ ꯃꯇꯝ ꯀꯨꯏꯅ ꯊꯥ 3-4 ꯊꯕꯛ ꯇꯧꯔꯒ ꯂꯩꯔ ꯐꯥꯎꯕꯗ ꯕꯣꯕꯣꯏ ꯃꯦꯝꯆꯥꯒꯤ ꯋꯥꯈꯜ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕ ꯂꯩꯇꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯉꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯁꯨ ꯃꯦꯝꯆꯥꯗꯒꯤ ꯈꯪꯈꯤꯕꯅꯤ ꯃꯦꯝꯆꯥꯅ ꯃꯍꯥꯛꯀꯤꯗꯤ ꯄꯨꯝꯅꯃꯛꯅꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯁꯨ ꯂꯥꯏꯕꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯂꯝꯕꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯦꯝꯆꯥꯒꯤ ꯋꯥꯈꯜ ꯇꯠꯇꯅ ꯅꯤꯡꯁꯤꯡꯉꯤ ꯅꯣꯡꯃꯗꯤ ꯊꯥ 4-5ꯒꯤ ꯃꯇꯨꯡꯗꯗꯤ ꯕꯣꯕꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯕꯣꯕꯣꯏꯕꯨ ꯌꯨꯝꯗ ꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈꯤ ꯕꯣꯕꯣꯏꯗꯣ ꯌꯨꯝꯗ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ
Mama mapana yamna toina takpadagi boboido yumna tholakki. Mahakna yum hek yaubaga kaada phamningai mamana sumna haira'e. Nang waramani. Nangi namanabi amada chak thongu haiduna aina thonganbani. Chak chatholu charo haiduna boboida hairakki. Boboido chaksangda chak chaba changlakki. Chak thonliba mi ado kanano haiduna yengki. Mahakna yengluba matamdadi chak thonglibi nupi adudi atai kanasu oiramdre. Memcha oiramki. Boboido memcha ubada tasengna ngai. Memcha su boboi hek ubaga mamittagi mapi lepa leitana sintara'e. Boboi su khama lakpa ngamdana pirang kaya lepa leitana sintara'e. Boboi na tapna hangi. Nangdi mafamsida kamdauna. Memcha do wa amata khumde hikna kabe. Boboi ki mama changlaklaga asumna haira'e. Pungo nangna naba hek pharakpaga memcha luhongadore pau tabada nangna oikiba awabado nang pabunga aiga yamna pakhatki. Nang hanagum amang ngaukiba tare haiduna nang pabunga aiga nangum mafam aduda thalamlaga Manipurda yam thuna thokki. Makhoigi ahansingda kariguma memchana luhongkhrabadi aikhoigi ibungodi hanagum ngaukiba tare haiduna khurumjaraga luhongbado namna tokhankhibani. Memchase nangmu ngaijabada yamna warabane. Nang mabu luna tawbiyuko. Memchado wa amata ngangde hikna kable. Memchagi mamittagi sintharakpa mapi ado boboina nungsina taithokpiki. Boboina tapna asumna hairakki. Karigi kapino nang yaudrabada lambi lamang naruraba aigi punsise ngasidi nangni inakta leplaba mikupsida kayagi mati haraujaraba. Ngasi haiba numit asidagi nangi namittagi pirang marit ama phau sintahalloi. Wahai asi hairaga boboina memchabu nungsina konsinbiki. Panthou Liklamna lepa leitana sanajarakpa Saktam Aduna ngasigi aroiba saruk asi tabiraga mayamna comment tawbiramu. Mayambu aroibada Panthou Liklamna khurumjari.